Lambi da lau yaiba amasung lobuk-taki karakpa gari singna laibak sen khalakpada athingba thamle haina THOUBAL District Administration na order thokraba matungda Lambi da lau Yeinaba Hotnaramba ama THOUBAL District Police na lau yehen khidrei Presna phangba paw amagi matung ina THOUBAL District DC Anthem Subasna thokiba order adugi wangmada ngasayuk THOUBAL athokpamgi arong tural Nakal da laiba lambi da lau Yeinaba thorang tauri haibagi akaknaba paw ama phangbadagi THOUBAL Police ki team amana mafam aduda changsinduni yenglubada lambi thachinduna lau Yeinaba thorang tauramba thengnakhi maduda police ki team baduna lau yaiba adu thingkhibaga loinena atopa mafam amada hongdokhanki hiramasiga mari leinena THOUBAL District DC Anthem Subasna hai order asi miyangwi yaiphanaba amadi thoglakadaba khudong thiba sing adudagi ngakthoknaba Sinbani order asigi mayokta miyamna thabak tawnaba hotnabiganu Lambi Tangkhai Thatchillaga lau yaiba amadi labuktagi karakpa gari singna laibak chen khalakpa asna lambi da chathok chastin tawriba miyamda khudong sadaba kaya mayokna hanbada natana accident thoknabagi achawa maram ama oirakle nakalamoramda lau mapu singna mechin sizinaduna lau Yaibada kamthorak bacharu sing adu mafam chana tasin khomjelaga thambiramu tentha ki mafam amada ngasisu lau yaibagi charu na electric pole mathakta panduna lairambana khudung thingai oirakpadagi MSPDCL ki staff sing na sengdokhi hainasu makna makhatana phungdorakle